मालेमगे तोंगान-तोंगानबा मफमसिंगी मरुओइबा पाउ खरा अपडेट तौजरी। स्टाफ अमना मसामकी कंपनी की डेटा हुरानदुना ब्लैकमेल तौरखरे। मालेमदा थोकपा अंगकपा थौदोक वाथोकसिंगी मनुंग चन्ना ब्रिटेन, अमेरिका अमदी ऑस्ट्रेलियादा बेस तौबा कंपनी अमदा थबक तौबा नॉर्थ कोरिया की स्टाफ अमना मसाना थबक तौरिबा कंपनी अदुगी अरोन अथुकी ओइबा डेटा अमा हुरालबा मतुंगदा ब्लैकमेल तौनबा होनरखरे हारि। पाउ असिगी मतुंग इना नॉर्थ कोरिया की हैकर अदुना छासिननबा चेचांग सिजिनदुना कंपनी अदुदा युमदगी थबक तौनबा हायरखिबदा अयाबा फंगलबा मतुंगदा कंपनी असिना थबक तौदुना लाकिबनी। अदुबु महागना कंपनी असिगी डेटा हुराले हायबा खंगलकपदगी था मरीगी ममांगदा कंपनीदगी तांथोखिबनी। अदुबु महागना हुरानखिबा डेटा अदुगी महुता लुपा करोड़ कया पीगदबनी। सेनफमसिंग अदु पिरक्तरबदी अरोनबा डेटा अदु ऑनलाइन दा योंथोकलगनी हाइना अकीबा पिरखिबनी। थबक लौबदा यामना चेक्सिनना लौनबा कंपनी अदुना मियामदा अपील तौखरे हाइरी। मखा तारकपा पाउदा लुहोंगदुना लौरबी नुपी मरी कोइनरिबा नुपी अनिना थागलेबा जापान की नुपा अमना अंगांग 50 मरी पोकनबा पांदम थमली। लुहोंगदुना लौरबी नुपी मरी अमदी नुंगसिनरिबा नुपी अनिना पुन्ना योग थागलेबा मसागी चही 53 रोम खक्ता ngairiba जापान की होकाइदो हाइना खंगनबा मफम अमदा लैबा वायुता वनाबे कौबा मियोय अमना अंगांग 50 मरी रोम पोकनबा पांदम थमली हाइना टोकियो की पाउ अमना फोंदोरकली। पाउ असिगी मतुंग इना राउता वनाबेगी हौजिक मचा 10 लैरे। मखाताना पुन्ना अंगांग 50 मरी की मपा अमा ओइबा हाइबसी महाकी अमता ngairaba मंगलान अमनी। नुपी तरुक अदुना महाकपु करिगुंबा मखल अमतगी थबक सुहंदे। सुमनगी इमुंग मनुंगी थबक इंखांगसिंगदा खरा खजिक मतेंग पांगबा अमदी अंगांग सेनबा अदु नतना नुपीसिंग अदुना तालकपा सेनफम इमुंग मनुंगी तंगाई फदबा थबक थौरमसिंग चलाइदुना हिंगली। रायुता वातनाबे कौबा मियोय असिना मीडियादा पीखिबा इंटरव्यू अमदा हाइखिबदा सुमनगी नुपीसिंगदा नुंगसीबा पीबा हाइबसी महाकी थबकनी। हौजिक फावबदा नुपी मरी अमदी नुंगसिनरिबा नुपी अनिगा लोइनना लैबदा खनबा चैनबा थोकपसु लैते। मिसिंग वालकपगी अवाबा मायोकनरिबा लेबाक असिगी थौगल तौबा ओइना जापान के अंगांग ख्वाइदगी यामना पोकपा ngamba मियोय अमा ओइबा पामबदगी असिगुंबा थबक असि तौनबगी वाखल फावरखिबनी। जापान के पोवारीदा तोगोवा हाइना खंगनबा निंगथौ अमसु महारानी 19 थमदुना अंगांग 52 रोम पोखिबगी वारी लै हाइरी। मखा तारकपा पाउदा यहाया सिनवार मकोकदा नोंगमैना कापतुना हाटकिबनी। सिनवार की हक्चांगा इजराइल की लानफासिंगा ओनरकपा याई। सही अमा हेना इजराइल लानमिसिंगना थीदुना लाक्रबा हमास की चीफ यहाया सिनवार अक्टोबर 13 ता हाटख्रबा मतुंगदा इजराइल तमना पुख्रबा महाकी असिबा हक्चांग अदुगा हमासना फादुना थमलिबा इजराइल की लानफासिंगा तुंगदा ओनरकपा याई हाइना एक्सपर्ट सिंगना फोंदोकनरकली। इजराइल की लानमिसिंग अदुना टैंक अमदी मिसाइल कापसिनदुना बिल्डिंग थुगाइरबा मतुंगदा ड्रोन सिजिनदुना बिल्डिंग अदुगी मनुंगदा पाइसिनदुना येंगलुबदा यहाया सिनवार अदु सोक्तुना सोफादा फमदुना लैरंबा थेंगनकिबनी। मदुगी मतुंगदा इजराइल की लानमिसिंग अदुना अमुक लांदादुना महाकपु नोंगमैना मकोकदा कापतुना हाटखिबनी। पोस्टमार्टम तौरबा मतुंगदा महाकी असिबा हक्चांग अदु यामना अरोनबा मफम अमदा कना अमता खंगनदना लोना थुमना थमख्रे हाइरी। हौजिक हमास की मनाक्ता इजराइल की लानफा 100 हेन लैरी। कया अमना हाटख्रे अदुगा खरा अमना थादोकिबसु लैख्रबनी। इजराइल की लानमिसिंगना हाटखिबा हमास की लुसिंगबा अयाम्बा असिबा हक्चांगसिंग इजराइलदा लोइना पुदुना चटखी। मसिगी मरम कया लैरी। इजराइल की लानमी 419 सुबा ब्रिगेड की लानमिसिंग अदुना यहाया सिनवारबु हाटलबा मतुंगदा महाकी खुदोनबी कक्थत्तुना अमदी मया थुदेक्तुना लौथोकलबा मतुंगदा DNA तौबदगी असिबा हक्चांग अदु यहाया सिनवारनी हाइबा चपचाना खंगबा ngमखिबनी। हमास अमदी इजराइलगा सोक्नरिबा लाल असि अमुका हेना कनखलकपा याबगी फिबमदा लैरे। ममांग चही की अक्टोबर 13 ता इजराइलदा हमासना लंदाखिबा अदुगी मास्टरमाइंड असि यहाया सिनवारना तौबनी हाइरी। महाक हमास की चीफ इस्माइल हनिया इजराइल की लानमिसिंगना हाटख्रबा मतुंगदा हमास की चीफ ओइरखिबनी। इजराइलना यहाया सिनवार हाटख्रे ताबदा अमेरिकाना इजराइल की माइपाकपनी हाइनसु फोंदोखरे। मखा तारकपा पाउदा बेंजामिन हाटनबा महाकी युमदा हेजबोलाना ड्रोन अटैक चथख्रे। यहाया सिनवारदगी हेना तमथीबा मनाउ नुपाना लांदागदौरी। इजराइल की प्राइम मिनिस्टर बेंजामिन हाटनबा महाकी मयुमदा हेजबोलाना ड्रोन अटैक चथरकरे हारी। इजराइल की मीडियाना फोंदोरकपगी मतुंग इन्ना हाइफा की मनाक्ता लैबा
ꯁꯦꯖꯤꯌꯥꯗ ꯉꯁꯤ ꯑꯌꯨꯛ ꯍꯦꯖꯕꯣꯂꯥꯅ ꯂꯦꯕꯥꯅꯟꯗꯒꯤ ꯊꯥꯖꯤꯜꯂꯛꯈꯤꯕ ꯗ꯭ꯔꯣꯟ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯅꯤ ꯑꯃꯗꯤ 이스라엘ꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯥꯞꯊꯔꯕ ꯃꯇꯨꯡꯗ ꯑꯃꯅ ꯕꯦꯟꯖꯥꯃꯤꯟꯒꯤ ꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕꯅꯤ꯫ ꯑꯦꯇꯦꯛ ꯑꯗꯨꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯤꯁꯤ ꯃꯤꯅꯥ ꯑꯃꯗꯤ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯕꯒꯤ ꯄꯥꯎ ꯂꯥꯛꯄꯗꯤ ꯂꯩꯇ꯭ꯔꯤ꯫ ꯑꯃꯔꯣꯝꯗ 이스라엘ꯅ ꯒꯖꯥꯗ ꯆꯠꯊꯈꯤꯕ ꯑꯦꯇꯦꯛ ꯑꯃꯗ ꯅꯣꯔꯗꯔꯟ ꯒꯖꯥ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 24 ꯔꯣꯝ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ 40 ꯔꯣꯝ ꯍꯦꯟꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯂꯥꯜ ꯑꯁꯤꯗ 이스라엘ꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯄꯦꯂꯦꯁꯇꯥꯏꯅꯤꯌꯟ 92,518 ꯔꯣꯝ ꯍꯥꯠꯈ꯭ꯔꯦ꯫ ꯑꯁꯣꯛꯄꯒꯤ ꯃꯁꯤꯡꯅ 34,793 ꯔꯣꯝ ꯁꯨꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯌꯨꯝꯖꯀꯩꯁ ꯅꯨꯃꯤꯠꯇ 이스라엘ꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯍꯃꯥꯁꯀꯤ ꯆꯤꯞ ꯌꯥꯍꯌꯥ ꯁꯤꯟꯋꯥꯔ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯅꯥꯎꯅꯨꯄꯥ ꯃꯣꯍꯝꯃꯗ ꯁꯤꯟꯋꯥꯔꯅ ꯃꯌꯥꯝꯕ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ 이스라엘ꯗ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯌꯥꯍꯌꯥ ꯁꯤꯟꯋꯥꯔꯒꯤ ꯃꯅꯥꯎꯅꯨꯄꯥ ꯃꯣꯍꯝꯃꯗ ꯁꯤꯟꯋꯥꯔ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯌꯥꯍꯌꯥ ꯁꯤꯟꯋꯥꯔ ꯒꯖꯥꯒꯤ ꯂꯥꯟꯗꯦꯟ ꯍꯥꯏꯔꯒꯁꯨ ꯃꯤꯌꯥꯝꯅ ꯈꯪꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯆꯍꯤ 94 ꯈꯛꯇ ꯉꯥꯏꯔꯤꯕ ꯃꯣꯍꯝꯃꯗ ꯁꯤꯟꯋꯥꯔ ꯃꯤꯌꯥꯝ ꯃꯥꯡꯗ ꯀꯌꯥ ꯊꯣꯛꯇꯕ ꯌꯥꯝꯅ ꯂꯣꯟꯅ ꯊꯨꯞꯅ ꯍꯃꯥꯁꯀꯤꯗꯃꯛ ꯊꯕꯛ ꯇꯧꯕ ꯃꯤꯑꯣꯏ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯍꯃꯥꯁꯀꯤ ꯆꯤꯞ ꯌꯥꯍꯌꯥ ꯁꯤꯟꯋꯥꯔ ꯍꯥꯠꯈꯤꯕꯗꯒꯤ ꯈꯣꯏꯁꯥꯎꯅꯔꯕ ꯏꯔꯥꯟꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯑꯌꯥꯇꯨꯜꯂꯥ ꯈꯥꯃꯦꯅꯩꯅ ꯁꯤꯟꯋꯥꯔ ꯍꯥꯠꯈꯤꯕꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯣꯏꯅ 이스라엘ꯗ ꯑꯃꯨꯛ ꯍꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯍꯃꯥꯁ ꯍꯤꯡꯂꯤ ꯍꯤꯡꯗꯨꯅꯁꯨ ꯂꯩꯈꯤꯒꯅꯤ, 이스라엘ꯗ ꯃꯇꯝ ꯁꯥꯡꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯍꯌꯥ ꯁꯤꯟꯋꯥꯔ ꯃꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯀꯠꯊꯣꯛꯈꯤꯕ ꯍꯦꯔꯣ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯀꯠꯊꯣꯛꯄ ꯑꯗꯨ ꯀꯩꯗꯧꯅꯨꯡꯗ ꯂꯦꯝꯅꯈꯛ ꯃꯥꯡꯍꯜꯂꯣꯏ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯂꯥꯟ ꯃꯔꯛ ꯑꯁꯤꯗ ꯏꯟꯗꯤꯌꯥꯟ ꯑꯣꯁꯤꯟꯗ ꯏꯔꯥꯟ ꯌꯥꯎꯅ ꯂꯩꯕꯥꯛ 7ꯒꯤ ꯂꯥꯟꯃꯤꯁꯤꯡꯒ ꯄꯨꯟꯅ ꯋꯥꯔ ꯑꯦꯛꯁꯔꯁꯥꯏꯖ ꯆꯠꯊꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯏꯖꯔꯦꯜꯗ ꯑꯅꯧꯕ ꯆꯩꯊꯦꯡ ꯑꯃ ꯑꯃꯨꯛ ꯄꯤꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ꯫ ꯄꯟꯕ ꯌꯥꯕꯗꯤ ꯆꯥꯏꯅꯥ ꯑꯃꯗꯤ ꯔꯁꯤꯌꯥꯅ ꯏꯔꯥꯟꯕꯨ ꯐꯣꯡꯅ ꯁꯧꯒꯠꯈꯤꯕꯒ ꯂꯣꯏꯅꯅ ꯏꯔꯥꯜꯗ 이스라엘ꯅ ꯂꯥꯟꯗꯥꯅꯕ ꯐꯥꯎꯕ ꯋꯥꯔꯅꯤꯡ ꯇꯧꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤ 1,500 ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯔꯁꯤꯌꯥ ꯑꯃꯗꯤ ꯌꯨꯀ꯭ꯔꯦꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯍꯤ 2 ꯍꯦꯟꯅ ꯁꯣꯛꯅꯗꯨꯅ ꯂꯥꯛꯂꯤꯕ ꯂꯥꯜ ꯑꯁꯤꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯁꯨꯄ꯭ꯔꯤꯝ ꯂꯤꯗꯔ ꯀꯤꯝ ꯖꯣꯡ ꯎꯟꯅ ꯚ꯭ꯂꯥꯗꯤꯃꯤꯔ ꯄꯨꯇꯤꯟꯗ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯊꯥꯔꯛꯈꯤꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤ 13,000 ꯔꯣꯝ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯑꯣꯏꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤ 1,500 ꯔꯣꯝ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯅꯣꯔꯊ ꯀꯣꯔꯤꯌꯥ ꯑꯃꯗꯤ ꯔꯁꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒ ꯄꯨꯜꯂꯒ ꯌꯨꯀ꯭ꯔꯦꯟꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯂꯝꯁꯤꯡ ꯑꯗꯨ ꯇꯛꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ꯫ ꯂꯣꯏꯅꯅ ꯅꯣꯔꯊ ꯀꯣꯔꯤꯌꯥꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯌꯨꯀ꯭ꯔꯦꯟꯒ ꯂꯥꯟꯊꯦꯡꯅꯕ ꯃꯇꯝꯗ ꯔꯁꯤꯌꯥꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯖꯤꯟꯅꯒꯅꯤ꯫ ꯍꯧꯖꯤꯛ ꯁꯣꯛꯅꯔꯤꯕ ꯂꯥꯜ ꯑꯁꯤꯗ ꯅꯣꯔꯊ ꯀꯣꯔꯤꯌꯥꯅ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤ ꯔꯁꯤꯌꯥꯗ ꯊꯥꯕ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯗ ꯂꯥꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯛꯄ ꯌꯥꯏ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯔꯕꯗꯤ ꯑꯃꯦꯔꯤꯀꯥꯅ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯏꯅꯥ ꯑꯃꯗꯤ ꯇꯥꯏꯋꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯥꯎꯅ ꯎꯪꯈꯠꯅꯔꯛꯂꯤꯕ ꯑꯁꯤ ꯌꯦꯡꯂꯒ ꯀꯔꯤꯒꯨꯝꯕ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯔꯕꯗꯤ ꯑꯊꯤꯡꯕ ꯀꯌꯥ ꯊꯝꯂꯒꯅꯤ ꯍꯥꯏꯅ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯞꯀꯤ ꯃꯤꯔꯦꯞ ꯑꯃ ꯑꯣꯏꯔꯤꯕ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜ ꯑꯃꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯄꯤꯈꯤꯕ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯗ ꯄꯥꯎ ꯑꯃꯅ ꯍꯪꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ, ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯕꯨ ꯀꯣꯏꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯕ ꯍꯥꯏꯕꯁꯤ ꯄꯥꯛ ꯍꯦꯛ ꯇꯧꯕ ꯉꯝꯂꯣꯏ, ꯃꯔꯝꯗꯤ ꯆꯥꯏꯅꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯣꯏꯔꯤꯕ ꯁꯤ ꯖꯤꯟꯄꯤꯡꯅ ꯑꯩꯍꯥꯛꯄꯨ ꯌꯥꯝꯅ ꯏꯀꯥꯏ ꯈꯨꯝꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯆꯥꯏꯅꯥꯅ ꯂꯝ ꯍꯦꯟꯗꯨꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯔꯛꯂꯕꯗꯤ ꯆꯥꯏꯅꯥꯒꯤ ꯄꯣꯠꯂꯝꯁꯤꯡꯗ ꯆꯥꯗ 50 150 ꯆꯅꯤ ꯔꯣꯝ ꯇꯦꯔꯤꯐ ꯊꯝꯖꯤꯟꯗꯨꯅ ꯑꯋꯥꯕ ꯄꯤꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯆꯥꯏꯅꯥꯅ ꯇꯥꯏꯋꯥꯟꯗ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯕꯗ ꯋꯥꯈꯜ ꯈꯟꯊꯗꯨꯅ ꯄꯥꯛ ꯍꯦꯛ ꯂꯥꯟꯗꯥꯕ ꯌꯥꯔꯣꯏ꯫ ꯆꯥꯏꯅꯥꯅꯁꯨ ꯃꯨꯟꯅ ꯈꯪꯏ ꯃꯗꯨꯗꯤ ꯇꯥꯏꯋꯥꯟ ꯍꯥꯏꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄ ꯂꯩꯕꯥꯛ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯇꯥꯏꯋꯥꯟꯗ ꯑꯃꯦꯔꯤꯀꯥꯅ ꯂꯥꯜꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯌꯥꯎꯅ ꯃꯇꯦꯡ ꯀꯌꯥ ꯄꯥꯡꯈꯤꯕꯁꯨ ꯂꯩꯈ꯭ꯔꯦ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁꯤꯞꯀꯤ ꯃꯤꯈꯜ ꯑꯁꯤꯗ ꯀꯃꯂꯥ ꯍꯦꯔꯤꯁꯄꯨ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯑꯃꯦꯔꯤꯀꯥꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯍꯥꯛꯅ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅꯁꯨ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨꯗ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯖꯤꯛ ꯑꯃꯦꯔꯤꯀꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯃꯤꯈꯜ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯃꯔꯝꯅ ꯀꯃꯂꯥ ꯍꯦꯔꯤꯁ ꯅꯠꯇ꯭ꯔꯒ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯀꯅꯥꯅ ꯃꯤꯈꯜ ꯃꯥꯏ ꯄꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯖꯄꯥꯟꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁꯇ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯄꯤꯑꯦꯝ ꯑꯣꯐꯤꯁꯇ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ꯫ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯛꯅꯅ ꯖꯄꯥꯟꯒꯤ ꯔꯨꯂꯤꯡ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯔꯤꯕ ꯂꯤꯕꯔꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯄꯥꯔꯇꯤ (LDPꯒꯤ) ꯍꯦꯗ ꯑꯣꯐꯤꯁꯇ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯄꯤꯑꯦꯝ ꯑꯣꯐꯤꯁꯇꯁꯨ ꯑꯃꯨꯛ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯍꯥꯏꯅ ꯖꯄꯥꯟꯒꯤ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯟꯗꯨꯅ ꯑꯃꯗꯤ ꯄꯤꯑꯦꯝ ꯑꯣꯐꯤꯁꯇ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯕ ꯃꯤꯑꯣꯏ ꯑꯗꯨ ꯄꯨꯂꯤꯁꯅ ꯐꯥꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁꯛꯈꯪꯗꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁꯇ ꯀꯔꯤꯒꯤꯗꯃꯛ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯜꯂꯤꯕꯅꯣ ꯑꯃꯗꯤ ꯄꯤꯑꯦꯝꯒꯤ ꯑꯣꯐꯤꯁꯇ ꯆꯪꯅꯕ ꯍꯣꯠꯅꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯑꯣꯛꯇꯣꯕꯔ 28ꯗ ꯖꯄꯥꯟꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫
ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤ꯫ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ ꯂꯪꯁꯤꯜꯂꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯆꯥꯎꯔꯥꯛꯅ ꯄꯨꯡ 5:50 ꯔꯣꯝ ꯇꯥꯕ ꯑꯗꯨꯋꯥꯏꯗ ꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯧꯔꯛꯄ ꯀꯥꯔ ꯑꯗꯨꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯕꯣꯝ 5 ꯔꯣꯝ ꯂꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯔꯨꯂꯤꯡ ꯄꯥꯔꯇꯤꯒꯤ ꯑꯣꯐꯤꯁ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯄꯤ.ꯑꯦꯝ. ꯑꯣꯐꯤꯁꯇꯁꯨ ꯃꯍꯥꯛꯅ ꯊꯧꯔꯛꯂꯤꯕ ꯀꯥꯔ ꯑꯗꯨ ꯊꯧꯖꯤꯟꯅꯕ ꯍꯣꯠꯅꯈꯤ꯫ ꯇꯣꯀꯤꯌꯣ ꯃꯦꯇ꯭ꯔꯣꯄꯣꯂꯤꯇꯥꯟ ꯄꯨꯂꯤꯁꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯗꯨ ꯆꯍꯤ 94 ꯔꯣꯝ ꯁꯨꯔꯕ ꯁꯥꯏꯇꯥꯃꯥ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯑꯣꯠꯁꯨꯅꯣꯃꯣ ꯎꯁꯣꯇꯥ ꯀꯧꯏ ꯍꯥꯏꯔꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯦꯜ.ꯗꯤ.ꯄꯤ.ꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯍꯤꯔꯣꯁꯤ ꯃꯣꯔꯤꯌꯥꯃꯥꯅ ꯍꯥꯏꯈꯤꯕꯗ ꯃꯤꯈꯜ ꯃꯥꯡꯑꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯄꯥꯔꯇꯤꯅ ꯀꯩꯗꯧꯅꯨꯡꯗ ꯚꯥꯏꯑꯣꯂꯦꯟꯁ ꯊꯣꯛꯂꯛꯄꯗ ꯇꯨꯃꯤꯟꯅ ꯂꯩꯔꯣꯏ ꯍꯥꯏꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤ꯫